ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯤ ꯁꯨꯝ ꯀꯣꯏꯅ ꯆꯠꯂꯒ ꯃꯌꯥꯝ ꯎꯅꯕꯒꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯍꯧꯖꯤꯛꯁꯤ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯣꯏꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒ ꯉꯁꯤ ꯐꯝꯃꯤꯟꯅꯖꯔꯤꯕꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯨꯝ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯎꯅꯖꯔꯤꯕꯁꯤ ꯁꯤ ꯑꯅꯤꯁꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯕꯃꯛꯇꯤ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕ ꯂꯤꯁꯅꯔ ꯑꯅꯤꯈꯛꯅꯤ꯫ ꯑꯗꯨ ꯏꯆꯦ ꯑꯅꯤꯒꯤ ꯃꯤꯡ ꯂꯩꯐꯝꯁꯤ ꯏꯆꯦ ꯑꯅꯤꯅ ꯏꯁꯥꯅ ꯑꯃꯨꯛꯇꯪ ꯍꯥꯏꯍꯟꯖꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧꯖꯝ ꯕꯤꯃꯣꯔꯥ ꯂꯩꯃ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ꯫ ꯑꯩꯒꯤ ꯃꯤꯡ ꯈꯣꯟꯗ꯭ꯔꯥꯝ ꯆꯟꯗ꯭ꯔꯁꯈꯤ ꯋꯥꯡꯈꯩ ꯀꯩꯊꯦꯜ ꯑꯁꯥꯡꯕꯤ꯫ ꯏꯆꯦ ꯑꯅꯤꯕꯨ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯁꯥꯟꯅꯖꯅꯤꯡꯕ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯀꯔꯤꯝ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏ ꯂꯥꯛꯄꯒꯤ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁꯤꯡꯁꯤ ꯃꯌꯥꯝ ꯑꯃꯅꯤ, ꯑꯗꯨꯕꯨ ꯁꯛ ꯃꯥꯏ ꯎꯅꯗꯅ ꯁꯛ ꯈꯪꯅꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯣꯡ ꯁꯥꯡꯗꯣꯛꯆꯔꯦ ꯍꯥꯏꯔꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯕ ꯉꯝꯕ, ꯌꯧꯁꯤꯟꯖꯕ ꯉꯝꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯂꯤꯁꯅꯔꯁꯤꯡ ꯈꯔ ꯁꯨꯝ ꯎꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯂꯧꯖꯕꯅꯤ꯫ ꯑꯗꯨ ꯉꯁꯤ ꯏꯆꯦ ꯑꯅꯤꯒ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕ ꯏꯆꯦ ꯑꯅꯤꯒ ꯑꯩꯈꯣꯏ ꯎꯅꯖꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯪꯖꯅꯤꯡꯕ ꯋꯥꯐꯝ ꯈꯔꯗꯪꯁꯨ ꯑꯩꯈꯣꯏ ꯍꯪꯖꯒꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯅꯍꯥꯟꯒꯩ ꯎꯅꯕ ꯅꯠꯇꯦ, ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ, ꯑꯗꯣ ꯁꯛꯁꯦ ꯎꯅꯖꯔꯒ ꯋꯥꯔꯤꯒ ꯁꯥꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯖꯒꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯀꯛꯆꯤꯡꯗꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯅ ꯇꯥꯕꯤꯕꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯣꯏꯅ ꯇꯥꯕꯤ? ꯗꯥꯏꯔꯦꯛ ꯔꯦꯗꯤꯑꯣꯗ ꯑꯣꯏꯅ ꯇꯥꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒ ꯀꯔꯝꯕ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯕꯅꯣ ꯑꯗꯨꯝꯇꯪ ꯈꯪꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯔꯦꯗꯤꯑꯣꯗꯗꯤ ꯇꯥꯗ꯭ꯔꯦ, ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯣꯏꯅ ꯇꯥꯖꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯗ ꯌꯥꯎꯕꯤꯔꯒꯀꯣ ꯌꯥꯎꯖꯔꯒ ꯑꯗꯨꯝ ꯇꯥꯖꯕꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ, ꯃꯗꯨꯃꯛꯇꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯈꯨꯠꯇꯥ ꯑꯃꯅꯤ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯔꯦꯗꯤꯑꯣꯗ ꯇꯥꯕ ꯍꯥꯏꯕꯁꯤ ꯆꯨꯝꯅꯒꯤ ꯁꯥꯙꯥꯔꯣꯟ ꯃꯌꯥꯝ ꯇꯥꯅꯔꯤꯕ ꯁꯨꯃꯥꯏꯅ ꯇꯥꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯦ ꯃꯁꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯥꯛꯄꯤꯔꯒ ꯇꯥꯕꯤꯕꯁꯤꯗꯤ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯁꯟꯗꯣꯛꯆꯔꯤꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯔꯒ ꯁꯟꯗꯣꯛꯆꯔꯤꯕꯁꯤꯒꯤ ꯃꯍꯩꯗꯨ ꯐꯪꯃꯤꯟꯅꯔꯕꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯤꯡ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯃ ꯑꯅꯤꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯀꯔꯝꯕꯅ ꯈꯔ ꯍꯦꯟꯅ ꯁꯤꯃ ꯑꯅꯤꯅ ꯈꯣꯏꯗꯥꯕ ꯄꯥꯝꯕ ꯑꯣꯏꯕꯤꯕꯅꯣ ꯁꯤꯃꯇꯪ ꯈꯪꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯗꯤ ꯏꯁꯩꯁꯤ ꯌꯥꯝ ꯄꯥꯝꯖꯕ, ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯁꯩꯁꯤ ꯑꯗꯨꯝ ꯏꯁꯩꯁꯤꯗ ꯉꯥꯎꯔ ꯂꯩꯖꯔꯦ꯫ ꯑꯗꯨꯅ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯗꯤ ꯏꯁꯩꯁꯦ ꯇꯥꯔꯒ ꯑꯗꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯩꯕꯨ ꯌꯥꯝ ꯋꯥꯅꯁꯨ ꯍꯧꯔꯦꯀꯣ, ꯑꯩꯒꯤ ꯅꯨꯄꯨꯔꯣꯏꯕ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯏꯆꯥꯁꯤꯡꯁꯦ ꯍꯣꯠꯅꯔꯒ ꯂꯩꯔꯛꯄꯅꯤ꯫ ꯔꯦꯗꯤꯑꯣꯁꯦ ꯌꯨꯝꯗ ꯑꯃ ꯁꯤꯗ ꯑꯃ ꯊꯥꯔꯒ ꯑꯗꯨꯝ ꯇꯥꯏꯌꯦꯕ꯫ ꯑꯗ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯏꯅꯥꯎꯅꯨꯄꯤꯁꯤꯅ ꯍꯥꯏꯌꯦ, ꯏꯆꯦ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯆꯤꯡ ꯔꯦꯗꯤꯑꯣ ꯁꯟꯗꯣꯛꯄꯅꯤ, ꯐꯣꯟ ꯇꯧꯕ ꯐꯪꯕꯅꯤ ꯌꯦꯡꯉꯨ ꯃꯥꯅ ꯍꯥꯏꯀꯣ꯫ ꯑꯗ ꯑꯩꯅ ꯀꯗꯥꯏꯗꯅꯣꯅꯦꯅ ꯌꯦꯡꯉ ꯇꯧꯕ, ꯑꯗꯨꯏ ꯅꯨꯃꯤꯠꯇꯩ ꯉꯁꯤꯐꯥꯎꯁꯦ ꯑꯗꯨꯝ ꯇꯥꯖꯔꯤ꯫ ꯑꯗꯨ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯑꯌꯨꯛꯁꯤꯗꯤ ꯑꯩꯈꯣই ꯃꯇꯝ ꯊꯕꯛꯁꯤꯅ ꯃꯇꯝ ꯌꯥꯗ꯭ꯔꯦꯀꯣ, ꯁꯪꯖꯗ꯭ꯔꯦ, ꯑꯗꯨꯅ ꯐꯣꯟ ꯇꯧꯕꯩ ꯃꯇꯝꯁꯤ ꯂꯩꯇꯔꯦꯕ ꯑꯩꯈꯣꯏ ꯊꯕꯛꯁꯤꯅ꯫ ꯑꯗꯨꯅ ꯃꯇꯝ ꯏꯁꯩ ꯑꯃꯨꯛ ꯀꯩꯅꯣꯗꯁꯨ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 2ꯗꯩ ꯇꯧꯕꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯁꯨ ꯑꯗꯨꯝ ꯁꯟꯗꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯕ ꯍꯥꯏꯁꯦ ꯃꯇꯝ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅꯁꯨ ꯃꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒ ꯐꯤꯂꯝ ꯏꯁꯩꯁꯤꯗꯤ ꯍꯟꯖꯟ ꯑꯩꯈꯣꯏꯅꯁꯨ ꯑꯃꯅꯁꯨ ꯁꯨꯝ ꯈꯟꯅ ꯂꯩꯕꯁꯦ ꯇꯥꯗꯅ ꯂꯩꯗꯅ, ꯑꯗꯨꯅ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯕꯤꯔꯒꯀꯣ, ꯅꯨꯃꯤꯠꯁꯤꯃꯅ ꯐꯤꯂꯝ ꯏꯁꯩꯅꯤ, ꯁꯤꯃꯅ ꯃꯇꯝ ꯏꯁꯩꯅꯦꯅ ꯅꯨꯡꯊꯤꯟꯁꯦ ꯑꯗꯨꯝ ꯁꯟꯗꯣꯛꯄꯤꯌꯨ꯫ ꯑꯗꯒꯤ ꯂꯥꯏꯞ ꯆꯥꯠꯁꯤꯅ ꯄꯨꯡ 2ꯗꯒꯤ ꯍꯧꯔꯁꯨ ꯄꯨꯡ 3 ꯐꯥꯎꯁꯦ ꯂꯥꯏꯞ ꯐꯣꯂꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯤꯔꯒ ꯂꯥꯏꯞ ꯆꯥꯠꯁꯤꯅ ꯄꯨꯡ 3ꯗꯒꯤ 4 ꯐꯥꯎ ꯇꯧꯕꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯄꯥꯝꯖꯩ꯫ ꯑꯗꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯅ ꯏꯁꯩꯁꯦ ꯍꯦꯛ ꯊꯝꯕꯤꯒ ꯐꯣꯟꯁꯦ ꯇꯧꯖꯔꯛꯄ ꯃꯇꯝꯗ ꯍꯟꯖꯟ ꯔꯤꯡ ꯆꯠꯂꯒ ꯄꯥꯏꯔꯛꯇꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕꯀꯣ꯫ ꯑꯗꯨꯅ ꯐꯣꯟꯁꯦ ꯑꯐꯪꯕ ꯑꯃ ꯑꯩ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯁꯨ ꯑꯔꯥꯛꯄ ꯑꯃ ꯂꯧꯈꯠꯄꯤꯔꯣ, ꯑꯗꯨꯒ ꯊꯝꯃꯒ ꯍꯣꯔꯦꯟ ꯏꯁꯩꯗꯣ ꯂꯣꯏꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯐꯣꯟ ꯇꯧꯖꯔꯤꯕ ꯀꯣꯂꯔꯒ ꯑꯗꯒꯤ ꯀꯩꯅꯣꯒ ꯔꯥꯖꯦꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ, ꯑꯗꯨ ꯄꯥꯝꯖꯩ ꯑꯩ ꯍꯥꯏꯖꯒꯦ꯫ ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯝꯖꯔꯤꯕꯁꯤ ꯃꯇꯝ ꯏꯁꯩ, ꯐꯤꯂꯝꯒꯤ ꯏꯁꯩ ꯍꯥꯏꯗ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯆꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯄꯒꯤ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯑꯋꯥꯔ ꯍꯥꯏꯕ ꯇꯥꯔꯦ, ꯁꯦꯗꯨꯜꯁꯤ ꯃꯁꯤ ꯈꯤꯇꯪ ꯇꯦꯜꯂꯞ ꯂꯩꯕ,
ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝꯁꯤ ꯁꯥꯡꯗꯣꯛꯆꯔꯛꯒꯅꯤ ꯃꯗꯨꯒꯤ ꯃꯇꯝ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯏꯁꯩ ꯍꯧꯖꯤꯛꯀꯤ ꯄꯨꯡ 7ꯗ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯃꯇꯝꯒꯤ ꯏꯁꯩꯒꯤ ꯊꯧꯔꯝꯁꯤ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔꯁ ꯆꯣꯏꯁ ꯍꯥꯏꯗꯅ ꯃꯌꯥꯝꯒꯤ ꯐꯣꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯊꯝꯖꯕꯁꯤ ꯈꯤꯇꯪ ꯈꯟꯕꯗꯤ ꯈꯔ ꯋꯥꯠꯂꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯦ ꯑꯗꯨ ꯃꯇꯝꯁꯤꯅꯅꯦꯕ ꯃꯇꯝ ꯑꯗꯨ ꯀꯔꯤꯅꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯪꯅꯗꯕ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯁꯤꯗꯩꯁꯤꯗ ꯇꯦꯟꯅ ꯐꯪꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯥꯏꯃꯤꯡꯁꯤ ꯃꯌꯥꯝ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯔꯨꯑꯣꯏꯅ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯥꯝ ꯆꯤꯟꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯨꯝꯅ ꯔꯦꯗꯤꯑꯣꯗꯨ ꯈꯛꯇꯪ ꯇꯥꯔꯒ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯃꯁꯤꯡ ꯌꯥꯝꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯃꯈꯣꯏ ꯈꯔ ꯈꯛꯇꯪ ꯈꯜꯂꯒ ꯑꯇꯩꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯤ ꯏꯈꯟ ꯈꯟꯗꯅ ꯑꯗꯨꯝ ꯇꯧꯕꯅꯤ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯁꯤꯟꯗꯣꯛꯅ ꯍꯣꯠꯅꯖꯔꯛꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯆꯟꯗ꯭ꯔꯁꯈꯤꯗ ꯀꯩꯅꯣꯝꯇꯪ ꯍꯪꯖꯅꯤꯡꯕ ꯑꯃ ꯂꯩ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯁꯨ ꯇꯥꯕꯤꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯗ ꯂꯩꯕꯤꯒꯦ ꯑꯩꯒꯤ ꯌꯨꯝꯗ ꯐꯤ ꯈꯔ ꯑꯗꯨꯝ ꯌꯣꯜꯂꯒ ꯑꯗꯨꯝ ꯂꯩꯌꯦ ꯋꯥꯡꯈꯩ ꯐꯤ ꯁꯨꯕ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯆꯅꯥꯡ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯌꯦ ꯗꯨꯀꯥꯟꯗꯤ ꯐꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯐꯤ ꯑꯣꯏꯅ ꯌꯨꯝꯗ ꯃꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯒꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯆꯥꯛꯀꯧꯕꯒꯤ ꯃꯌꯥꯝ ꯐꯤꯁꯤ ꯀꯔꯝꯕ ꯃꯈꯜ ꯑꯣꯏꯕꯤꯔꯤ ꯃꯨꯀꯥꯅꯤ ꯃꯨꯀꯥ ꯔꯥꯅꯤ ꯐꯤ ꯑꯗꯒꯤ ꯐꯤꯒꯦ ꯑꯗꯒꯤ ꯃꯨꯀꯥ ꯁꯨꯠ ꯋꯥꯡꯈꯩ ꯐꯤ ꯁꯨꯝꯕꯁꯦ ꯈꯔ ꯊꯝꯃꯒ ꯑꯗꯨꯝ ꯇꯧꯖꯕꯅꯦ ꯃꯨꯒꯥ ꯁꯨꯠꯀ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯅꯩ ꯑꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯏꯆꯦꯒꯤꯗ ꯑꯗꯨꯝ ꯐꯪꯕꯤꯔꯦꯕ ꯑꯩ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯅꯆꯤꯡꯕ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯧꯒꯗꯕ ꯂꯩꯔꯒꯗꯤ ꯏꯆꯦꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯅꯕꯁꯨ ꯌꯥꯕꯒꯤ khudongchaba ꯑꯗꯒꯤ ꯕꯣꯔꯒꯤ ꯑꯗꯨꯝ ꯐꯩꯖꯣꯝ ꯑꯗꯒꯤ ꯄꯨꯝꯌꯥꯠ ꯃꯨꯀꯥꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯒꯤ ꯀꯣꯡꯌꯦꯠꯀꯤ ꯀꯩꯅꯣꯁꯤꯗꯤ ꯀꯣꯡꯌꯦꯠꯀꯤꯗꯤ ꯇꯧꯖꯗ꯭ꯔꯦ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯃꯨꯀꯥꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯁꯦꯠꯅꯕ ꯆꯥꯛꯀꯧꯕꯗ ꯁꯦꯠꯄ ꯃꯨꯀꯥ ꯐꯩꯖꯣꯝ ꯑꯗꯒꯤ ꯄꯨꯝꯌꯥꯠꯀꯤ ꯐꯤ ꯄꯨꯝꯌꯥꯠ ꯇꯨꯅꯕꯗꯣ ꯑꯗꯒꯤ ꯂꯦꯡꯌꯥꯟ ꯑꯗꯨꯒꯨꯝꯕꯗꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯒꯤ ꯀꯩꯅꯥꯒꯤ ꯔꯥꯅꯤ ꯐꯤ ꯐꯤꯒꯦ ꯃꯨꯀꯥꯗꯨꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯩꯀꯩ ꯑꯗꯨꯝ ꯄꯨꯂꯞ ꯈꯔ ꯑꯗꯨꯝ ꯊꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯊꯝꯕꯗꯤ ꯐꯤꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯃꯜ ꯌꯥꯝꯕ ꯑꯇꯥꯡꯕ ꯑꯐꯕ ꯐꯤꯁꯤꯡꯗꯤ ꯏꯆꯦꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏ ꯂꯩꯕꯤꯔꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯏꯆꯦꯈꯣꯏꯗ ꯀꯟꯇꯦꯛ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨꯒ ꯑꯗꯨ ꯇꯧꯃꯤꯟꯅꯔꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯔꯦꯗꯤꯑꯣꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯤꯗ ꯂꯤꯂꯥ ꯑꯗꯒꯤ ꯔꯦꯗꯤꯑꯣ ꯂꯤꯂꯥꯅꯆꯤꯡꯕ ꯃꯇꯝ ꯃꯇꯝꯒꯤ ꯄꯨꯊꯣꯛꯇꯅ ꯑꯇꯦꯟꯕ ꯑꯁꯥꯡꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯟꯗꯣꯛꯆꯔꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯂꯥꯁꯤꯡꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯀꯔꯤ ꯊꯧꯔꯝꯁꯤꯡ ꯍꯥꯞꯆꯤꯜꯍꯟꯅꯤꯡꯕ ꯂꯩꯕꯤꯕ ꯃꯇꯝ ꯏꯁꯩ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯩꯈꯣꯏ ꯇꯧꯔꯦ ꯂꯤꯂꯥꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯗꯅꯗ ꯂꯩꯔꯦꯀꯣ ꯅꯣꯡꯏꯟ ꯔꯦꯗꯤꯑꯣꯗ ꯁꯟꯇꯣꯛꯏ ꯑꯣꯂꯤꯗꯥ ꯔꯦꯗꯤꯑꯣꯗ ꯁꯟꯇꯣꯛꯏ ꯂꯤꯂꯥꯁꯦ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯁꯟꯇꯣꯛꯑꯦꯕ ꯑꯩꯈꯣꯏ ꯗ꯭ꯔꯥꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯎꯔꯩ ꯃꯥꯙꯕꯤ ꯀꯥꯏꯅ ꯊꯥꯏꯅꯒꯤ ꯂꯩꯔꯤꯕꯀꯣ ꯊꯥꯏꯅꯒꯤ ꯗ꯭ꯔꯥꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩꯗꯅ ꯑꯗꯨꯝꯕꯒꯤꯗꯨꯁꯨ ꯁꯟꯇꯣꯛꯄꯤꯌꯣꯕ ꯑꯧ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯁꯦ ꯑꯩꯅ ꯅꯣꯡꯏꯟꯗꯁꯨ ꯐꯅꯌꯥꯝ ꯍꯥꯏꯈꯤꯕꯅꯦ ꯅꯣꯏ ꯂꯤꯂꯥꯁꯦ ꯍꯟꯖꯟ ꯑꯃꯃꯨꯛ ꯊꯥꯅꯤ ꯉꯥꯏꯍꯜꯂꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯕꯗꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯨ ꯃꯨꯊꯠꯂꯦ ꯍꯥꯏꯕꯅꯤꯗ ꯊꯤꯅ ꯁꯥꯟꯅꯕ ꯀꯩꯅꯣꯁꯤ ꯅꯠꯇꯕ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯔꯦꯗꯤꯑꯣꯒꯤ ꯗ꯭ꯔꯃꯥꯁꯤꯡꯒꯤ ꯄꯥꯔꯇꯤ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯝ ꯁꯟꯇꯣꯛꯄꯤꯕ ꯌꯥꯏ ꯑꯗꯨꯝꯕ ꯈꯔ ꯃꯤꯅ ꯇꯥꯅꯤꯡꯒꯗꯕ ꯑꯗꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯂꯤꯂꯥ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯁꯩꯁꯦ ꯃꯩꯇꯩ ꯏꯁꯩꯁꯨ ꯑꯗꯨꯝ ꯁꯟꯇꯣꯛꯄꯤꯕ ꯌꯥꯏꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯅꯣꯁꯤꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯦꯂꯦꯟꯁꯤꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛꯇꯤ ꯊꯝꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯊꯝꯅꯅꯕꯒꯤ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯈꯟꯕꯤꯔꯛꯄ ꯁꯤ ꯇꯧꯕ ꯌꯥꯗ꯭ꯔꯤꯕ ꯁꯤ ꯇꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯄꯥꯝꯕ ꯇꯥꯛꯄꯤꯔꯛꯄꯗ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯨ ꯌam ꯊꯨꯅ ꯊꯝꯅꯅꯕ ꯃꯗꯨ ꯍꯥꯞꯅꯅꯕ ꯊꯧꯔꯥꯡ ꯂꯩꯖꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯃꯥꯏꯒꯤ ꯍꯩꯖꯕ ꯇꯦꯂꯦꯟ ꯄꯨꯊꯣꯛꯑꯒ ꯁꯩꯔꯦꯡꯅꯤ ꯈꯪꯗꯦ ꯑꯗꯩ ꯋꯥꯔꯦꯡꯅꯤ ꯈꯪꯗꯦ ꯋꯥꯔꯤ ꯂꯤꯕꯅꯤ ꯈꯪꯗꯦ ꯃꯣꯅꯣꯔꯣꯛꯅꯤ ꯈꯪꯗꯦ ꯃꯥꯏꯒꯤ ꯑꯍꯩꯕ ꯁꯨꯝ ꯄꯨꯊꯣꯛꯅꯔꯒ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯑꯃꯇꯪ ꯃꯔꯛꯇ ꯍꯥꯞꯄꯛꯅꯕ ꯍꯣꯠꯅꯖꯔꯒꯅꯤ ꯇꯧꯋꯦ ꯅꯨꯡꯗꯥꯡꯗꯤ ꯁꯟꯗꯣꯛꯇꯕ꯭ꯔꯣ ꯁꯥꯔꯣꯏ ꯅꯨꯡꯗꯥꯡꯁꯤ ꯑꯩꯈꯣꯏ ꯄꯨꯡ 7 ꯐꯥꯎ ꯁꯟꯗꯣꯛꯂꯛꯑꯅꯤ ꯌꯥꯝ ꯊꯨꯅ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯃꯅꯨꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯗꯥꯡꯒꯨꯝꯕ ꯅꯨꯡꯊꯤꯟꯒꯨꯝꯕꯁꯤꯅ ꯈꯤꯇꯪ ꯐꯩꯌꯦꯕ ꯑꯌꯨꯛꯇꯗꯤ ꯐꯣꯟꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ
ani gi se Right. yam e lab polling program tai se nungin gi taure adagi diamond gi taure adagi jingjing ni do su taure ada mayam se loi phangjanap sin mi si yam bangam dri ne ba su tau ado ha lok tak su taure man TV taure loi mak sigi sum program se phang na ne ba pungting amata da oi na khoi phone Running program program si chim live program se kan gi se dum ai da gi nungai ke da ba timing am ta adu ni timing se ai di honi ne ba khoi na ai di ko like timing se Hai. pung ani da gi da se pung ani te ta ne lok tak su hore nongin su hore timing kai ka su loi na am ba se lok tak pung ani de loi hore ba ado pung ani ba sina atopa kan thamgraga pung mari da de thing ne ba se ya talent oi di pung mai se khrangan le ba ko pung mari do ai ga di lab se yam ne ba lab se yam yaw se Mai running program แต่ da มันจะไม่ได้มาขายบอกตัวอีก running program da kena jik tham jari ba timing se listener choice adi tabin be sei gi thoram simadi pung ahum da gina mari ba tham jabani koi ching tham jari ba se lekha mayam na sum khan bi rakpa leptra sum call to sim bi rakpa du magi tanja du lak matam da kitang min thai chon da ba adi kena community fm radio da tawjari sidi adu khakna yam kanna madugi tawgadaba tawroidaba habidugi akpa kaino makti leiphatta banina madom da koi base tawjare har kitang kam kanda isai amani hek chon da ba ada call du laktaba taragadi tension basu dum sometimes yauri bani matam da call lakpi taragadi isai du khram chon ham to tawjabani timing ji phangjanap sina ne ba na ta chumi chumi อยู่ไอ้ชากันแต่ให้ยี่บ่คุยกี่ဒီကျိုးတို့အတာပြီးပြပါစမနာကန်ကြကားစင်ကြီးလာတဲ့နေမိယမ်တော့ကြမ်မနေငယ်ပါ hoi hoi စမဖွန်ဒီတော့ကိုတော့အဆိုင်ဒီတော့ထားရပါလာတော့မိအမနိခတန်ကစမလေးဘတော့ရင်ကနုငိုင်းတဲ့ပါအဲ့တော့အိုင်ဒီယာဒီကြီးကိုတော့လေးကတော့စင်ကြီးလာပြဟောနေငယ်ပါဖွန်ဒီတော့ကိုကိုတော့စင်ကြီးအဲ့ဒီ message ကတော့ဘူးဒီဘခလာဘနေအဲ့ဒီဖွန်တော့ဝိရိမမဟန်စင်ခမီတဲ့တင်ဘန်ဆဲလာစတဲ့ရောက်ပြီးအော်အဲ့ဒီကတော့အီရင်ခလေးနေရောနေ gi rakpa yai chumi အဲ့တော့ဟိုင်ကြီးအကျေတော့ငါလာတယ်စမိုင်းဟိုင်လည်းយ៉ាងတော့ငါကြီး khalol si am dit phajaba ado အမနိကတန်ကဆုမလေးဘဒမ်ငါကြီးတော့ဟိုင်တာစမ maruena smai tawre Goal sarang PM kan ose ama yaw ano yaw ko samila se ako chile wang ba tini ba oh ma si isai ka si ibane isai thaw hak dro agi isai bibi dai aduna ta di ai lak to ma tem si mi si kal li ne ba ko တို့တော့ ai ko to ba khai dem ga do hoi hoi as isai kan biro isi sin na at ado mai to hajiki akhigi live chat ta yawba sigi condition amakhak dai rame call dum to birakpa sei khan dum yaw birakpa live chat ta yawruk ta ba masigi achauba problem si kai no ha ba taraga di call to ba ya ba si ngasai keypad ta ki to ba ya ramina adai di youtube hang ba ya de to YouTube hang ba ya dra ba ne kai jore ma khoi si pai li ta ba hadini adai sei dum khan ba halaman am yaw biri se kan ta gi hauran kerang da gi ya ra pa da dum hal sing adi se dum khan bi rai do ma khoi ki pe tai tong jarak pani an har mo se lam thung thuk pirak pani aduna mar moi raga သူရောက်တယ်ဘယ်စွတ်ရောက်ဟဲ့ hoi hoi view de dum lai ba ပိုင်နေတယ်နော်ခေါ်ကြ yam chumi yam တော့တော့ကအဟန်ဂိတ်ပတိခံကြပေါ်တဲ့ဒုံဒီဒီတော့တာကြရတဲ့နေပါစာရိုကြီးအဒူဒီယူစင်းနေကြအခွင့်ရှိတဲ့ဒီဖုန်မဝိုင်းဆောင်းဖုန်တယ်ကမိုင်းတော့ masi mai kai khara dum dai ba ta re mo kai gi sim se ဆောင်းတော့လိမ့်ဘမ်ထောင်းဟဲ့ဝနေဒီ connect တော့ ko ko ni na do iban lai khoi gi kakching manung da kakching moirang them lai kai ha da jaga am lai ri se hari bar lai kai sigi area whole area se chingching re du gi program sta ba ya de dum show ra ga to seng bu song ngam de adu mai na tau ba masi kare ha gi ni khoi radio gi web ta lak pot amo ba adu na ni sima de khoi na semu ba ya de ba ta ဒီဒီတို့ဆက်တော့ဟောဘဒလေဘထားด้วยเนี่ยမှာอ้วนๆพนะไดมันต้องท่านี่ดิคือ im ba kan ta we ye ဟောဒါလေးတို့ကြီးစုတို့ท่าก็ต้องได้ ka hai ga dra เขา mo ซุ่ ken มสมจิได้တို့ท่า mari pan ga da bani คนที่จะดีด้วยที่ให้ได้ให้พวกตรง hai ba ta pai wa ni ngai ben hoi mari pan ga da au kum dang pa le mo mari pa la ga di nongin gi su loi phang ga ne hai ba mai na moi na adudi yamna jare warisi matam sanglasu lawjaroi ge adu chima anina maina sakmai unadun wari sanari ngai tanja suda
ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯁꯩ ꯑꯃꯃꯝꯗꯪ ꯈꯟꯕꯤꯔꯛꯑꯝꯃꯣ ꯑꯩꯈꯣꯏ ꯍꯌꯦꯡ ꯔꯦꯗꯤꯑꯣꯗ ꯂꯥꯟꯊꯣꯛꯆꯔꯛꯀꯦ ꯃꯇꯝ ꯏꯁꯩ ꯑꯣꯏꯅ ꯈꯜꯂꯒꯦ ꯌꯥꯏ ꯌꯥꯏ ꯏꯁꯩ ꯑꯣꯏꯅ ꯄꯥꯝꯃꯤ ꯍꯣꯏ ꯏꯆꯦ ꯃꯆꯟꯗ ꯁꯛꯀꯤꯗꯒꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯏꯁꯩꯁꯦ ꯂꯂꯥꯃ ꯏꯃꯣꯟꯅ ꯁꯛꯄ ꯈꯪꯍꯧꯗꯅ ꯃꯝꯈ꯭ꯔꯦ ꯇꯥꯏꯕꯪ ꯏꯁꯩ ꯇꯧꯕꯗꯣ ꯑꯗꯨ ꯏꯁꯩꯗꯨꯝꯇꯪ ꯇꯥꯖꯅꯤꯡꯉꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯣꯏꯗꯅ ꯂꯥꯟꯊꯣꯛꯆꯔꯛꯀꯦ ꯏꯁꯩꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯕꯤꯃꯂꯥꯒꯤ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤꯅ ꯑꯩꯈꯣꯏꯒꯤ ꯇꯕꯥꯖꯟ ꯈꯨꯔꯥꯏꯖꯝꯅ ꯏꯕ ꯇꯤꯀꯦꯟ ꯃꯣꯏꯔꯥꯡꯊꯦꯝ ꯇꯤꯀꯦꯟꯅ ꯁꯛꯄ ꯅꯨꯡꯁꯤꯗꯔ ꯌꯦꯡ ꯋꯥꯈꯜ ꯆꯣꯏꯔꯕ ꯏꯆꯦ ꯑꯗꯨ ꯇꯥꯖꯔꯛꯒꯦ ꯐꯖꯕ ꯏꯁꯩꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯇꯥꯍꯟꯖꯔꯛꯑꯒꯦ ꯍꯌꯦꯡꯒꯤ ꯑꯌꯨꯛꯀꯤ ꯄ꯭ꯔꯣꯒꯥꯝꯗ ꯁꯣꯏꯗꯅ ꯏꯁꯩꯁꯤ ꯊꯕꯛ ꯁꯨꯅ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯇꯥꯍꯟꯖꯔꯒꯦ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯉꯁꯤ ꯏꯆꯦꯝꯃ ꯑꯅꯤꯒ ꯎꯅꯕ ꯐꯪꯖꯕ ꯏꯆꯦꯝꯃ ꯑꯅꯤꯒꯤ ꯆꯤꯜꯂꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕ ꯐꯪꯕꯒꯤ ꯇꯥꯟꯖꯥꯁꯤ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯆꯤꯡꯆꯤꯡ ꯔꯦꯗꯤꯑꯣ ꯀꯛꯆꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ